Ngarang ayo pung taraga minit taraga mangarom taba matamda Kangpokpi district ke manungsa na layba Kojim amadi Kotlane gi marakta Thadau community gi mioy ahum masak khangdabasing na ambush tawduna hatkhiba thaudok adabu yaningdaba phongdoktuna Kuki Inpi Manipur na kaukiba National Highway Shutdown ngasidagi Chathaba Houkhre Shutdown asina maram oiduna Kangpokpi district ke manungda layba school college amadi dokan sing thong hangnadre Lambida gari satpagi sang aduki matik hanthakre National Highway kuntraga taret IMPHAL Jiribamdagi manpuba gari sing sathok sasin tawkidre Nakalamaromda ngarang laikidraba mioy ahum gi haksang District Hospital Kangpokpi dagi puraklaga Committee on Tribal Unity Kotugi Office ta thamkhre asiba haksang sing ase ngase nungthilpung ahum phawa thamduna miyamna laisu katuna ikai khumnaba utkre hayeng asiba haksang sing ase Thadau Baptist Association India Administrative Office ta lairon sangani hairi Nakalamaromda ngasidagi Chathaba Houkhre National Highway Shutdown na maram oraga IMPHAL gi mafam kayada HANGBA oil pump ayamba SINGDA miyamna thawlong naba queue lepnaba Houkhre oil pump kharadadi thaw laitre haina nil fobo thaba yawnare adumoinamak oil pump ga nangnana famba dukan singdadi black ta thaw marangkai na yonbagi mami adumak takhi